Russia Black Sea Torban gi target singdang anauba air attack sing chathanaba pandam thamlaklei Ukraine military. Ukraine gi kha thangba samudra torban paring da leiba hi thangpham gi infrastructure amasung private building singdang ngarang air attack sing tawduna Russia Ukraine gi Odessa amasung Mykolaiv ki Black Sea lamdam singda target tawrakre haina Ukraine gi military na phongdokre. Attack adu da Kremlin gi forcing aduna air launched missile sing sisinaki haina Ukraine gi operational command South na Facebook post amada haiki Odessa region da samudra torban da leiba khungang singi private building kaya marum da pankhi amasung mai chaki haina report aduna haiki Mykolaiv region da su hithangpham gi infrastructure da pandam thamlakhe kha thangba da nahona na satharaki ba strike sing adu ge pungkhar gi tungda kha thangba Kherson region da Russia na hapu official amana hena nongpok thangbada leiriba Kherson region aduga chap manana Odessa amasung Mykolaiv region singsu Russian forcing na thuna liberate tawragani haike Kherson region amasung Kherson city matam pumbagi liberate tawkhre haina Kirill Stremausov ki warol paladuna National State News Agency RIA Novosti na haike hairiba thokdok sing ase kha thangbada Ukraine Russia gi mayokte attack sathanaba thorang ama tawkhibagumba urakhibadagi nei Masugi mamang da Russia na sayol loisilakpa numita Odessa hithangpham da attack tawkhe Ukraine anti-ship missile sing sisinaba adu Russia na makhoi gi Black Sea fleet ta apan ba piba maruoiba akiba ma oina uri haina British Defense Ministry na haike Odessa koisinaba Russia na amphibious attack ama honaba ngamkhidabaga masina makhoi gi lan gi thorang pumba du da sathi na sohan khi haina military na haike Russia na makata na Ukraine gi anti-ship ke tawbang amba sakti adu hanthan ba masung thugai na ba thorang singda makata na hen ba midyeng thamgadawre matam ga sana da ba intelligence phataba planning amasung operation singi matang da matonda gi makada chathaba policy na Russia gi target tawna ba gi thokdok sing adu chang nai na wang na sohalak pa yai haina British Defense Ministry na haike Germany na Ukraine da Zepard Houkhre Germany na pigani haina laukhthoki ba Zepard air defense system gi ahan bagi khara yawraktuna Ukrainian forces da sinakhre haina Ukraine gi defense minister Alexei Reznikov na laukthokre ahan ba Zepard ahum yawrakre masigi anti aircraft system masigi maruli sing taragi khujing kaya aikhoina hana na phangkhre haina minister na phongdoki buwa phamama Ukrainians ka pravadana report tawkhe aikhoina ahan ba Zepard taraga manga adu ngaiduna lakpanei ngarang ahum di yawrakre maduna Ukrainian Armed Forces ki makhutta laide haina minister na haike tha asigi angan ba sarukta Germany gi sarkar na Russia ga lantheng na ba sida Ukraine da military gi mateng kaya pangani haina laukthokhe makhoina laukthoki ba mateng singi manungda Zepard air defense system masing kunthra su yauke Zepard ke MM35 ki oiba maru adu masing lising hompurom da mak leiba maramna masi Ukraine da piba da khudong saroidra haina mamang da singnaba kaya pokhe sayol kaya gi matungda Germany gi sarkar amasung Norway gi defense ministry na ahenba maru kaya puthoktuna piba ngamgadaba manufacturer ama thengnare haina laukthorokhe sayol sida Ukraine da gi chana ba potlam jahaz to hondok pa horaga ne mamang sayol da Turkey da sign tawnoki ba agreement singi matungina sayol asidagi Ukraine na masagi Black Sea hithangpham singdagi Gehuna sing bachana ba polam sing jahaz to hondokhan ba hauragani haire Russia na International Space Station dagi handok laganai Russia na ing 2024 gi matung tarakpada International Space Station ISS dagi handok laga masagi oiba space station na masaragani haina paugi oiba source ama na phongdok le Russia gi space agency gi anoba head oiriba Yuri Borisov na haikibada Roskomoscana ing 2024 gi matamadu phabugi oina de madugi obligation adu ikai khumna bangang na satkane US amadi Russia na topa partner singaloina na ing lising amaga chamapan marfu dragani pan gi matamdagi hauraga ISS ta punna thabak tawminaduna lakhibane adubu Russia na Ukraine da landa sin khraba matung tarakpa sidade US ka lainariba mari ase fasil laktre Western gi maikidagi Russia da sanction thamkhibana maram oiraga Russia na project asidagi toklagani haina kihan bagi thawong sing hana sathakrabane ISS ase space agency manga yauba joint project amane English singa maga chamapan marfu dragani pan gi matamdagi hauraga art ki orbit ta leirakhi bane loina na scientific experience kaya ama chathakre
ing 2024 gi matam phawbade masi operate tawba yahanganai US nadi partner singa yanakhiba agreement ki matungin na tha taruki matam phawba sangdokpa pamle adubu mamangda yanakhiba agreement ki matungin ade ing 2024 phawbada mak operate tawbada yanakhe Russia gi president Vladimir Putin ga meeting pangthoklaba matungda Borisov na haikibada ing 2024 gi matung tarakpada de project asidagi thadoknaba warep laure handaki matam asidade Russian orbital station ama thamba horaga nei anoba space station ama thamba haibase mahaki agency gi maru oiba priority ama nei ISS ke future gi matangda de kari oigadagi haibagi matangdi phongdokhidrai adum oina mak US ke space agency na phongdokhibo wapam ma de Russia gi thorang adugi matangda official oina makhoida khangalakpa leite haire Russia gi mayokta thingba thambagi wafam Brazil na yakhidrai Brazil gi agri business ki damak Russia dagi fertilizer makhata na pusilakpa yana bagi damak Moscow gi mayokta sel thumgi athingba thambagi wafam President Jair Bolsonaro na amukhan na yaning da phongdokhre ningthau kaba numita Sao Paulo da pangthokiba Global Agri Business Forum 2022 da wangang laduna Bolsonaro na haiki madude aikhoina Russia gi mayokta sel thumgi athingba sing thambagi mayokta makhata na lepkhigane Nongsuk gi leibak sing na lawragliba warep asibu ngarang Brazil na su induna Moscow gi mayokta aikhoina sel thumgi athingba sing thamba tarabade aikhoi gi agri business da sangliba fertilizer sing Russia dagi lagliba si soidana lepkhragani amasung lam asida aikhoi thabak tawba yararoi food production da akaiba thoghandana ba mahaki leibak na Russia ga makhata na lalol itikki mari thamnana ba warep lawribadu achumba khongthangni haina president asina phongdokhe mahakna makhata na haiki madude fertilizer sing amade aikhoi gi food security gi guarantee yaudana de malem gi miyoi billion ama chinjak phangdabagi problem mayok narakane kumja 2021 gi December da mahaki government na import sing mahut sinba yaba pambai sing thiduna national fertilizer program hena pakthok chawthok hanana ba warep lawki haina su Bolsonaro na phongdokhe Latin America gi khwaidagi chawba economy oiba Brazil ase malem gi oina nung hawai puthokpada mangjil thariba leibak ni amasung leibak asina animal protein malem gi kaithel singda thadokpada su mangjil thare Bangladesh ta angang lising taraga mari gi mathakta Iraq na duna sire Bangladesh ta sahi manga gi makhada leiba angang sibagi ani suba khwaidagi chawba maram se Iraq na ba si oire leibak asida sahi khudingi sahi manga gi makhada leiba angang lising taraga mari gi mathakta siri haina World Health Organization WHO amasung UNICEF na punna thadokiba warol amada phongdokhre aroi bada tabiriba pumnamakpu thagachering